Screen asida adom su karino uribasi haina khalamgani asengmani mahak nupani aduga mahak pregnant oribani aduga nupa asi internet ta khongjel yangna viral salaba misak amani mahakna ma masagi pregnant test toba matamda positive oiba thengnakiba numit asidagi horaga angang unaba numit fawugi video sing namduna mahaki TikTok account da leptana post torukhi angang mirolingai matamda senanaba nupi amaga emergency oiraklakan angang adu poknaba nupa amaga punna makhoi ahum asi angang adubo asoi angam yaudnaba haiduna kanu hodnajai amadi punna leiminnari aduna wari asi mapung fana khangnaba makhatana video loi fo yingbiyo amadi channel asibu nungsibiduna like amadi subscribe tawsinbiramu nupa amana pregnant oiba haibasibu matau kramna oithoklibanu aduga masigi case asina nupana pregnant oiba ahanba case amasu oiri wari asi dani weke fil hariba nupa asigi yamna unique oiba wari amakhakni masigumba wari sidi malem asida yamna tangna thokpa thodok amakhaksu oiri mahak nupa oizergaso angang oringaidagi ma masagi angang pokseduna nungaina leiminage haiba wakhalon asi leirakhi mayamsi leibadagi angang yorokpa matamda dani aduki matik harauzaki amadi malemda khwaidagi afaba mapa amasu oige khanjaki thodok asi kanagumba amada haibadi nangonda thoklabadi dani na lauriba thodang asi ngamgadra comment ta thambiramu adubu mahakti angang yaure haibasida losinba tawdana mahaki TikTok account da angang yawbugi video sing leptana update tawrammi adubu mi singduna nungsibirkadra haibagi mahut mabu hena nungsidaba pamdaba helakki amadi fake ni haina faw haibiki adubu mayamsi oiduna so mahaki manglan oirakpa thodok asigi matangda video semduna mayamda update piba leplamde checkup tawrubagi video sing ultrasound gi video sing angang linglakpagi video sing amadi poklaba matung thongadaba ming reveal tawbagi videos kya leptana upload tarukhi thakya haukraba matung mana ngaijarpa numit ado yaurakhi mahakta singnamaki angang nupi ma pokhi poklabanina mama amana machagi damak tawfam thokpa thabak thoram sing ado tawrakkadoribani masi araiba amadi natte adubu mahaki oinadi irai laina laurammi amadi karisnatte khanjaki mana hek pamba punsi marel aduda hinglabanina mahaki punsi miku khudingi haraubutana thanki amadi matam haukibasu khangaude aduna ngasidi magi machanupi asi chahi mari fazilakle mayam asi kamdauno oithoklibano ai haijaraki dani asengbagi oina pregnant oiki aduga macha su pokhi pumnamak mahakna irai laina pangthokpa ngamlibasi mahak asi poklakpa matamda nupi oina poklakhi mahakna haibada mahaksi nupi oiba pamdabadagi nupa manaba yam kanna honajaduna hojikti pura nupa manba haibdu oirabani adubu nupa manba sumsum helakliba makhai angang pambagi changsu sumsum wangkhalakhi hairi danina haibagi matungina punsida nahak posak anida pamba yai aduga animakta afaba ohelakpasu oithoi samna dani masada yengse mahak nupi oina poklakle adubu mahak nupi gi saung sada amadi lamsat asi pamdabadagi nupa manaba honaduna pura nupa male amromda angang amasu yaujaningba do angang amasu fangjare punsida mamampa oige khanba kya amadi lei adubu afaba mamampa ama oiba haibasidi yam luna thokani haina danina miyamda haiki loisilakpasida mama machagi natte mapa macha oina haisi masina pakche mapa machagi cute oiba voice matek asi taminase love you boo boo and I love you Danny. Being a single parent during a pandemic, that will change you. Becoming a first-time parent during a pandemic, that will change you. matang aswai dang asigi nandi mayam butik effects na kaina nabagi tanja da lozari mathang de kari karamba topic ta sem si ge have the mayam na comment section da thambiramu